Imphal East District ki manung channa Itham Moirangpurel amadi Tumukhong khulga yamna naknana leiriba Molham Khul da Kuki shing Amuk Hanna Khundahannaba Center na Hotnare haibagi mayok da ngasi Itham Moirangpurel amadi Tumukhong ki khunja shingna meeyam gi oiba meepham ama pangthokhre meepham aduga mari leinina nongpok ngakpa loop NNL gi advisor dewal takhilamam na hai hojik thokliba irang asida center na nakal namadagi miting yengduna maitai singbu nai thaiduna thamlaga Kuki shing Amuk Hanna Khunda leita hanaba hotnariba ase akan mamong da condemn tawi irang asida tumna mangkraba maitai gi khul sing asigi oinadi center na karisu nachungdana leithokli Violent Mall area ki manung channel leiba Molham Khul asida Kuki laloba KLA amasung Myanmar da best ba KNA BK kada janirom lei haina NSCN yamna phongdokhiba leikrabani Molham Khul da logi wangmada changsilakliba Kuki khulai paiba sing asi laksinaba NNL na thengkhang kyara wakat khibat leikrabani Kuki khulai paiba sing asina matam ama hektada jingthaktagi nongmai kapthrakpa yabagi fiwamda leiringai cherak asida Molham Khul da BSF ki company ama thamjalaga Kuki shing Amuk Hanna thamna bu hotnarakliba asi laibak thibani nakal anime ki wat taduna resettlement tawbagi mahutta Kuki shing Khundahannaba hotnarakliba asina irang asi makhatana chathahanaba ki chepau thabagat pangkhak oigani hainasu makhatana cheksin wat thamki Resettlement ki program amagi matung ina nakal ani ki oiba yanaba thak amada resettlement laktabida koigi nakalam khaki oiba midengda mongham da koigi resettlement se paikhala gadi koigi area sida shanti lakpagi mahutta koigi irangi anuba patol ama tawbani haina koin laujai maramdi huji Kuki gi makoigi hostile oiba mong matawsina koi area se jo hanjan thokhraba koigi jingdagi nongmai kaptharbagi thogdo ase makhata na karigumba huji inau nauna yanadringai ki thakta hujik pusalaga leiragadi ekoi anauba nongmai kapnabagi thogdok koi nongmai kapthrabagi thogdok se asi masing thingamdana thokani hebase masi mayek sengna press media gi khuthangdagi ekoi gi mari leinaba authority singda thamjari hujik monghamda koi besep thamibasi athu matamda lauthokpiyu masigi makha taba ekoi gi masida besep company thamnanabagi thobok thoromsing adu ekoina yamna strongly condemn tawi amadi akoina masi cooperation piroi meeyam gi meepham aduda saruk yakiba senior journalist Hemant Kumar Ningombam na hai Kuki khulai paiba singna landaba horakpa matam aduda micham meeyam na kanbina ba haijakhiba aduda security force amasung laingak na kalam labadi ngasi khul ngakpa sing thuklakliba asi thuklaklamloi meeyam gi punsi amadi lanthum kanba ngamkhidaba sing adu kauthoklaga ngasina khul ngakpa sing fa punam khonrakpa asi achumba khongthak nate lenga ki asoiba sing masana yazaduna tangdu leitaba purakpa amadi khongthang kharada khul ngakliba sing asida yasinabagi tangai fadaba lei hainasu makhatana phongdokhi akhoi sum khangi akhoi ju khangi constitution na nongoi pai ba si yade khangi leipaki law na yade hai ju khangi natra tawbadadi yana babagi makha pon batai yana ba mayam tuni ko mathok tarai sin natro kama yana to no noi khulai pai ba mayam tharu khulai pai ba ngang mayam sing si yango ba ko mathok tawgadaba yong akhoi check chuboga nung korpo gera ama tawgera magi madu thabuk mayam tawraga magi manung puri natro masa masu lai tamal natro mama mapa thai natro adu yei pa ngan luire chal natro thawai thari natro mathang ta popa masa du pa lanpham da sirini ko kari no harka da maitai ekhoina aigi ima lai pak aigi iramdam se kaya luge se mashe khanggadam ne ko